Sangram Tuichingda Kuki Millitantsing Khutlingdina Leire Nongmei round kuntra Henna Kapchillakhre Imphal East District ki lamlai kendragi manung chana leiriba maitai khulsing haibadi sabungko khunau sabungkhok sana sabi amadi santi khongbal hariba khulsing asida Kuki Millitantsing Nongmei amadi bom yamna toina kapsinduna landa sile haiba khanglabasu hariba maitai khulsing asigi thangnaba Kuki khulsingda leiriba Kuki Millitantsing asi phawba Manipuri lengana takthokpa ngamdaduna leiriba asibu Maikai adongi khunja singna aduki matik pendaba haibadu oire sabungko khunau village development committee gi secretary oiriba ningombam thoibana pauche sida phongdorokpagi matung inadi ngarang numidang pung 10 ga minute 5 rom taba matamda sabungko khunau gi maningda leiba Tuichingda Sangram hariba mafam asidagi Kuki Millitantsing na kumtharaklaga sabungko khunau mayada leiriba miyamna khokhaubi mafam haina khangnariba maitai khulga naknaba mafam asida nongmai round kaya marum kapsinduna landa silakhi haidi Kuki Millitantsing na sabungko khunau maningi brick farm ga nakna leiriba police outpost tamna su nongmai round khara kapsinduna landa silakhi haidi mangna hai nongmai kapsinduna landa silakhi ba du dama famadu da leiriba state security force singna handuna nongmai round khara kapki nongmai kapna bagi pauta badagi maha regiment gi kangbusu silent khongduna sabungko khunau brick farm rom da sangsilakhi adubu nongmai maru ama fawba Kuki terrorist singi maikai da kaptana ngaihak mafam du da leiramlaga handuna chakre hari Thoibana makhatana phongdorakhibagi matung ina Kuki Millitantsing asi nongmagi chingthaktagi kumtharaklaga maitai tamna yamna nakna changsilaklaga nongmai kapagi thabak chatharaklei ngarang nongmai kaptharakpa duda sabungo khunauda leiba maitai gi yum anida nongmai maru khara panki nongmai maru khara na yum kupliba jinga phagdoklaga phaglangna chingbada panki asok apandi yaukhiba leite maram aduna sabungo khunau gi maning thangba sarukta leiriba Tuichingda Sangram haina khangnaba Kuki singna langoi chanduna leishiliba mafam asida afaba makhalgi khulai paiba Kuki Millitantsing sau saduna leire maram aduna thuba matamda Manipuri chief minister gi miyeng changbiduna Kuki Millitantsing asi takthokduna khunja sing wakhal leitana leiba fanganbiu hairagli BJP gi lenga asina chinda miyam bungak seli haiduna laudun leire Manipuri gi fibam asi president rule thambadagi hena tamthire ojoy Manipurda hojik tholi balana si loishinge hairabadi BJP gi khutta lei lamdam asida oiriba fibam asidi president rule thambadagi hena tamthire haina veteran politician Okram Joy na phongdokre wafam asi ningombam Arun Kumar na iba subtopal muapali leikai gi nungsi paudam haina mingtholba larik ama phongkhibagi amaga mari lenana ojoy na phongdokhibani mahangna makhatana hai ningombam Arun Kumar na ipa ipu hakjaktagi chanaragla balaining lai sol amadi chanabi kaya asi tasin khomjinduna larik ama oina ithorakpa si thaganingai ni masina ngasigi mirol amadi khunaida choba kana bapiba ngamlagani ariba matamgi chana kanglon kaya khomjin tasinuna larik oina phongdorakpa si yamna afaba khongthang amani Amaromda state asida hojik thengnariba lana si ngasi fawba loishindana leiriba si laibak thibani government of India na lana si loishinbagi mahuta kumhai yengbagum yengduna leiriba sigi marumda kari aronba agenda leibano haibasi hangba yaba wahang ama oiragle BJP na national president JP Nanda na congress ki chief P Chidambaram gi mathakta thamlagliba wafam sing adugi maramda khangba amadi nainaba watpagi mami chawna tai haiki Manipurda tholiba irang asi geopolitics na thoan bani hairabasu political instability leiduna lengak leitabagum oiragliba fibam asinasu irang asi chawthorakpagi achoba maram amani mahangna makhata na hai juribamdagi micham angang yawna punna miyoi taruk Kuki khulai paibasingna fakhraga mihati na hatokpikiba adu laman khummani haina MLA Paulan Haukif na phongdoraklabasu India lengang na action ama phawwa lokhotpa ngamdana leiribasi karigino BJP gi lenga asina chinda miyam bungak seli haiduna lauduna leire masidi sem saringaida tengol tumle haiba aduga pangkhak oirakle Miyamna pamli basi lamdam asida tangdu leitaba hanjinba aduni lanmi chabul lamdam asida thajilakpa adunate haibasi pali balenga asina khangba phai haina mahangna phongdoki ngasigi thoram aduda all maitai mitai kangla thogol lufki president ke khuman leima malem society for yeksalai M putul maitai MU gi department of culture guest faculty gi malem ngambana chingba saruk yakhi